ngasi phongkhiba tongan manipuri se phongsing amasum thokhiba thawdo wathokisingdagi maruibi ipausing miyamna thamjagi hanbada Mayasura Defense Minister Rajnath unakre Parliament ki ningtham mifam ngarangdagi hawkhibaga loinana ngasi Mayasur thanauzamna Delhi da Union Defense Minister Rajnath Singh amasum maki party ki lusingbasu oiriba Union Minister of Social Justice and Empowerment Ramdas Athawale unakre Defense Minister Rajnath Singh amasum Ramdas Athawale punna unakibadura Mayasur thanauzamna hauzik tha taret henjilaglaba Manipur irang asi loiba naitri santi henjilakpa haiba leitri nimit khudingi misi mina amadi tahaidaba nungaitaba thawdo wathok kya ama thokli koki gi khulai paibisina numai kapningma matamda kapli makoina tawningba tawraga leiri makoida pangal piriba si India government amasu Manipur government ka tawnariba suspension of operation asinani maramaduna haidiba agreement asi handok piro haina phongdoki Defense Minister Rajnath na suspension of operation handok pi thaba sidi Home Ministry gi makhara tawgadabani adubu mahana Union Home Minister Amit Shah da wapamasi taksingani haina phongdoraki Mayasona su Rajnath madubu thabakta onthoknaba honabada mating pangbinaba wapam thamki hari hauji thoklibi irang asina maramoiraga maitai naha kya amasum imasna khulngak laga leiri khulngak libasing asi nomagi suraga nomlagi hingba ngaktani makoina khulngak tuna leiragadi matau kramna hingna dori Manipur pushilakhiba masing yamlaba paramilitary force ina ngakpam thokpa adu misam yamna oina ngak laga leiri haina phongdoki state asigi singi manung hanjin baba mafam singda popi pambi sing thariba si India Air Forces naraga manghangani haikiba adugi matangda Mayasona Rajnath ka unakhiba duda amuk hana ningsingki Minister na hauzi state asigi district khara da thariba popi sing asi manghanbigi thabak tawri hauzi state asida thokliba kanglup ani ge irang asigi mawong yenglaga Air Force sejinaduna leibani Indian Air Force sejinaraga popi sing manghanba matamda henjin khiba taragadi maduna kanglup amada nungaitaba tholakpasu yai haina khanbadagi tawdabani haina thamaki Madura Meso Thanauzamna Poppy Thabagi Matana Kangloki Wapam Masi Pushin Vigano. Isteris the Poppy Thaduna Sel Talib drug cartel sing Marufuna Muthat Pio Hypowapam Su Union Minister Taxan Kiadi. Amaram the Lamda Masi the Tokliva Tawdok sing as Estate Asidagi Satkiba, MP Singna, Marik Sumna, Sashan Manunga, Fongolaga, Kanga Dabani. Parliament Makoi Tumina Lefam Tokte, Makoi Manipur Miamna. Board piraga kan khiba dugi sab sab thaudang lorakadabani hainasu Mayasur thanauzamna phongdokhi atoba pawmana Senapati district amuktada nupa nupi mapang taragomdoi puna luhumgi thoram pangthokre kumai haraugi matam nakshilakpagi iroinana Senapati district ki manung chanba lai village ta leiba lai baptized church ta amuktada nupa nupi zura taragomdoi puna luhumgi thoram pangthokre mi mayam puna luhumgi thoram asi Lai Baptist Church ki local pastor Reverend T.S. Loli Awuna Pangtoki Mamang da amukta da mi miyam luhong ki thawa si pangthokpa leikhrabasu handaki asina khwaidagi yamna mi luhong ki thoramore Lai Baptist Church da ki phangba report ki matungina mi mayam puna luhong ki thoramasi sahi amada December thara amuk pangthoknaba Church Council na warep lawbaga loinana English ngani ga taraga humdoi digi satna bawki Church Council ki warep asi asengba luhong ki thabak pukning thawgana ba amasum mama mapa khangdana senchong ki thabak hanthana ba luhong bada sel sang hanthana ba amasum matam sang ba hanthana ba lawbani mi miyam puna luhong ki thoram asigi damak church manungda decoration tawbigi thabak asa thak sindagi thabak church na tawi luhong loraba matungna numidangda common entertainment program pangthui ngasi puna luhong kiba mi singadudi L Rabini amasum T.S. Kamila P. Somi amasum L. Kaisa S. Markson amasum K. Dapune D. Isai amasum T.S. Santi A. Hobson amasum Z. Losa K. Happyson amasum Asune S. Khari amasum P. Pabiri S. Peter amasum N.G. Piomila P. Thaulawni amasum K. Sabiri T.S. Mateso amasum Hais Aparine K. Semyon amasum A.G. Ababain N.G. Thaukholaw amasum A. Kholaune Elanso amasum Rangauleni Panmayabadi Lai village asi Senapati district headquarter digi kilometer marfugomdoiro lapada leiba Manipur gi awang ithang thangba ngamkaida leiba Paumata block ki manung sana leiba Paumai naga furuk ki oina khunda khwaidagi chawba village amani
ꯚꯤꯂꯦꯖ ꯑꯁꯤꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯁꯔꯨꯛꯇ ꯎꯔꯈꯨꯜ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯁꯨꯡ ꯅꯣꯡꯆꯨꯞ ꯊꯪꯕ ꯃꯥꯏꯀꯩꯗꯅ ꯅꯥꯒꯥꯂꯦꯟ ꯏꯁꯇꯦꯠꯀꯤ ꯐꯦꯛ ꯗꯤꯁꯇ꯭ꯔꯤꯛꯀ ꯇꯥꯏꯅꯔꯤ ꯍꯥꯏꯔꯦꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁꯇꯅ ꯑꯁꯨꯝꯅ ꯔꯤꯄꯣꯔꯠ ꯇꯧꯔꯤ꯫ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃ ꯑꯣꯏꯅ ꯍꯦꯗꯂꯥꯏꯟꯗꯒꯤ ꯂꯧꯈꯠꯆꯔꯒ ꯃꯌꯥꯝꯗ ꯊꯝꯖꯒꯦ꯫ ꯂꯩꯈꯤꯗ꯭ꯔꯕ 13 ꯑꯟꯗ꯭ꯔꯣ ꯇꯔꯣꯡꯊꯦꯜꯗ ꯄꯨꯟꯅ ꯂꯩꯔꯣꯜ ꯆꯠꯂꯒꯅꯤ꯫ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯜꯅ ꯄꯦꯟꯗꯕꯒꯤ ꯈꯨꯜꯂꯥꯎꯅ ꯊꯟꯈꯤ, ꯃꯩꯔꯥ ꯈꯠꯅꯈꯤ, ꯈꯣꯡꯆꯠ ꯆꯠꯅꯈꯤ, ꯀꯩꯊꯦꯜꯁꯤꯡ ꯐꯝꯅꯈꯤꯗꯦ, ꯗꯨꯀꯥꯟꯁꯤꯡ ꯂꯣꯟꯅꯈꯤ꯫ ꯉꯔꯥꯡ ꯑꯌꯨꯛ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯁꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯂꯩꯊꯥꯎ ꯀꯨꯀꯤ ꯈꯨꯟꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯅ ꯆꯤꯡꯅꯕꯁꯤꯡꯒꯤ ꯈꯨꯠꯇ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯇꯩ ꯃꯆꯥ 13ꯒꯤ ꯍꯛꯆꯥꯡ ꯉꯁꯤ ꯖꯦꯅꯤꯝꯁꯀꯤ ꯃꯣꯔꯒꯇ ꯄꯣꯁꯠꯃꯣꯔꯇꯦꯝ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯟꯗ꯭ꯔꯣ ꯇꯔꯣꯡꯊꯦꯜꯗ ꯄꯨꯟꯅ ꯂꯩꯔꯣꯜ ꯆꯠꯅꯅꯕ ꯉꯁꯤ ꯄꯨꯟꯅ ꯄꯨꯈ꯭ꯔꯦ꯫ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 6 ꯈꯔ ꯍꯦꯟꯕꯗ ꯂꯩꯈꯤꯗ꯭ꯔꯕ 13ꯃꯛꯀꯤ ꯍꯛꯆꯥꯡꯁꯤꯡ ꯄꯣꯁꯠꯃꯣꯔꯇꯦꯝ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯒꯥꯔꯤꯗ ꯍꯥꯞꯇꯨꯅ ꯑꯌꯥꯡꯄꯜꯂꯤ ꯔꯣꯗꯇ ꯀꯣꯡꯕ ꯀꯩꯊꯦꯜ ꯇꯥꯔꯕ ꯃꯇꯨꯡꯗ ꯁꯤꯡꯖꯃꯩ ꯀꯣꯡꯕ ꯔꯣꯗꯇ ꯂꯥꯛꯂꯒ ꯁꯤꯡꯖꯃꯩ ꯀꯩꯊꯦꯜ ꯌꯧꯈꯤ꯫ ꯃꯇꯨꯡꯗ ꯏꯝꯐꯥꯜ ꯃꯣꯔꯦ ꯂꯝꯕꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯀꯥꯟꯆꯤꯄꯨꯔ ꯂꯤꯂꯣꯡ ꯊꯧꯕꯥꯜ ꯀꯩꯊꯦꯜ ꯇꯥꯔꯕ ꯃꯇꯨꯡꯗ ꯌꯥꯏꯔꯤꯄꯣꯛ ꯀꯩꯊꯦꯜ ꯇꯝꯅ ꯂꯥꯛꯂꯒ ꯑꯟꯗ꯭ꯔꯣ ꯇꯝꯅ ꯆꯠꯈꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡ ꯑꯗꯨꯅ ꯇꯣꯡꯂꯤꯕ ꯒꯥꯔꯤꯁꯤꯡꯗ ꯆꯠꯂꯦꯗꯣ ꯑꯩꯈꯣꯏꯗꯤ ꯅꯈꯣꯏꯒꯤ ꯍꯌꯦꯡꯒꯤꯗꯃꯛ ꯍꯥꯏꯅ ꯊꯥꯕ ꯕꯦꯅꯔꯁꯤꯡ ꯊꯦꯠꯈꯤ꯫ ꯗꯣꯟ ꯊꯤꯟꯗꯨꯅ ꯑꯃꯗꯤ ꯕꯦꯟ ꯈꯣꯡꯗꯨꯅ ꯒꯥꯔꯤꯗ ꯍꯥꯞꯇꯨꯅ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯄꯨꯕꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯅ ꯏꯒꯤ ꯂꯃꯟ ꯏꯅ ꯁꯤꯡꯒꯅꯤ꯫ ꯂꯣꯡ ꯂꯤꯞ ꯃꯅꯤꯄꯨꯔ, ꯀꯨꯀꯤ ꯇꯨꯝꯅ ꯍꯥꯠꯀꯅꯤ, ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯩꯐꯔꯦ, ꯑꯊꯧꯕ ꯄꯣꯛꯄꯤ ꯏꯃꯥꯅ ꯌꯩꯐꯔꯦ ꯍꯥꯏꯕ ꯈꯨꯜꯂꯥꯎ ꯀꯌꯥꯁꯨ ꯂꯥꯎꯈꯤ꯫ ꯂꯝꯕꯤꯗ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯄꯔꯦꯡ ꯁꯥꯅ ꯂꯦꯞꯇꯨꯅ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯃꯐꯝꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯗꯨꯅ ꯃꯤꯠꯀꯤ ꯄꯤꯒ ꯂꯣꯏꯅꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ, ꯄꯦꯟꯅꯗꯕꯒꯤ ꯈꯨꯜꯂꯥꯎ ꯀꯌꯥ ꯂꯥꯎꯈꯤ꯫ ꯇꯨꯡꯗ ꯑꯟꯗ꯭ꯔꯣ ꯇꯔꯣꯡꯊꯦꯜꯒꯤ ꯆꯤꯡꯈꯣꯡꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ 13 ꯑꯗꯨꯒꯤ ꯍꯛꯆꯥꯡꯁꯤꯡꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯒꯟ ꯁꯨꯂꯨꯠ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯕ ꯂꯩꯔꯣꯜ ꯆꯠꯅꯅꯕ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯇꯧꯗꯨꯅ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯃꯩꯅ ꯆꯤꯡꯕ ꯉꯥꯅ ꯊꯥꯟꯗꯨꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯅꯈꯤ꯫ ꯑꯗꯨꯕꯨ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨꯕꯨ ꯄꯨꯈꯤꯕ ꯂꯝꯕꯤꯁꯤꯡꯗ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯅꯈꯤꯕꯅ ꯑꯍꯤꯡ ꯑꯊꯦꯡꯕ ꯐꯥꯎꯕ ꯑꯟꯙꯦꯔꯥ ꯌꯧꯁꯤꯜꯂꯛꯄ ꯉꯝꯈꯤꯗꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ 13ꯒꯤ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯍꯧꯈꯤꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯨꯡꯗ ꯃꯁꯤ ꯄꯨꯂꯤꯁꯅ ꯖꯦꯅꯤꯝꯁ ꯃꯣꯔꯒꯇ ꯄꯨꯔꯛꯈꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ ꯈꯔꯗꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯌꯨꯝ ꯃꯀꯩ ꯇꯨꯝꯅ ꯃꯩ ꯊꯥꯗꯣꯛꯄꯤꯈꯤꯕꯗꯒꯤ ꯃꯌꯨꯝ ꯂꯩꯇꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯅꯤ꯫ ꯐꯥꯔꯒ ꯇꯝꯊꯤꯅ ꯐꯨꯔꯒ ꯄꯣꯏꯟꯠ ꯕ꯭ꯂꯦꯡ ꯔꯦꯟꯖꯇ ꯀꯥꯞꯂꯒ ꯍꯥꯠꯈꯤꯕ ꯃꯥꯟꯕ ꯊꯧꯗꯣꯛꯑꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡ ꯑꯗꯨꯗꯤ ꯌꯥꯏꯔꯤꯄꯣꯛ ꯀꯛꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯃꯩꯁꯅꯥꯝ ꯁꯅꯥꯖꯥꯎꯕ ꯑꯄꯣꯛꯄ ꯀꯥꯡꯍꯨꯏ, ꯁꯒꯣꯜꯕꯟ ꯅꯦꯄ꯭ꯔꯥ ꯃꯦꯖꯣꯔꯗꯒꯤ ꯀꯨꯟꯖꯪꯕꯝ ꯃꯦꯗꯕꯟꯇ ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯕꯤꯅꯣꯆꯟꯗ꯭ꯔ, ꯁꯒꯣꯜꯕꯟ ꯅꯦꯄ꯭ꯔꯥ ꯃꯦꯖꯔꯗꯒꯤ ꯑꯣꯏꯅꯥꯝ ꯂꯣꯀꯦꯟ ꯑꯄꯣꯛꯄ ꯁ꯭ꯌꯥꯝ ꯀꯤꯁꯣꯔ, ꯀꯨꯝꯕꯤ ꯁꯂꯥꯝ ꯀꯣꯟꯖꯤꯟ ꯄꯥꯔꯠ 2ꯗꯒꯤ ꯅꯤꯡꯊꯧꯖꯝ ꯇꯣꯝꯕ ꯑꯄꯣꯛꯄ ꯁ꯭ꯌꯥꯝ, ꯋꯥꯡꯕꯟ ꯃꯌꯥ ꯂꯩꯀꯥꯏꯗꯒꯤ ꯃꯌꯦꯡꯕꯝ ꯔꯣꯁꯟ ꯑꯄꯣꯛꯄ ꯊꯣꯏꯕ, ꯈꯨꯔꯥꯏ ꯊꯣꯏꯗꯤꯡꯖꯝ ꯂꯩꯀꯥꯏꯗꯒꯤ ꯃꯣꯏꯔꯥꯡꯊꯦꯝ ꯀꯤꯡꯁꯟ ꯑꯄꯣꯛꯄ ꯀꯤꯡꯀꯣꯡ, ꯁꯥꯕꯨꯡꯈꯣꯛ ꯈꯨꯅꯧ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯆꯣꯡꯊꯥꯝ ꯂꯝꯗꯩꯉꯥꯟꯕ ꯑꯄꯣꯛꯄ ꯃꯅꯤꯍꯥꯔ, ꯁꯦꯡꯃꯥꯏꯖꯤꯟ ꯊꯣꯏꯗꯨꯝꯗꯒꯤ ꯂꯩꯁ꯭ꯔꯝ ꯑꯔꯨꯟ ꯑꯄꯣꯛꯄ ꯏꯕꯣꯍꯜ, ꯀꯛꯆꯤꯡ ꯇꯨꯔꯦꯜ ꯋꯥꯡꯃ ꯅꯤꯡꯊꯧ ꯄꯔꯦꯡ ꯂꯩꯀꯥꯏꯗꯒꯤ ꯁꯧꯒꯥꯏꯖꯝ ꯀ꯭ꯔꯤꯁꯅꯀꯥꯟꯇ ꯑꯄꯣꯛꯄ ꯁꯨꯔꯁꯥꯟ, ꯇꯣꯔꯕꯨꯡ ꯕꯖꯥꯔ ꯑꯃꯁꯨꯡ ꯂꯩꯀꯥꯏꯗꯒꯤ ꯊꯤꯉꯣꯝ ꯔꯣꯀꯤ ꯑꯄꯣꯛꯄ ꯇꯣꯝꯕ, ꯑꯟꯗ꯭ꯔꯣ ꯇꯔꯣꯡꯊꯦꯜꯗꯒꯤ ꯆꯤꯉꯥꯈꯝ ꯅꯥꯊꯩ ꯑꯦꯂꯥꯏꯁ ꯔꯣꯁꯟ ꯑꯄꯣꯛꯄ ꯁꯨꯔꯆꯟꯗ꯭ꯔ, ꯑꯟꯗ꯭ꯔꯣ ꯇꯔꯣꯡꯊꯦꯜꯗꯒꯤ ꯐꯟꯖꯧꯕꯝ ꯅꯧꯔꯦꯟ ꯑꯦꯂꯥꯏꯁ ꯂꯩꯕꯥꯛ ꯉꯥꯛꯄ ꯑꯄꯣꯛꯄ ꯙꯔꯃꯆꯟꯗ꯭ꯔ ꯑꯃꯁꯨꯡ ꯏꯔꯦꯡꯕꯟꯗꯒꯤ ꯇꯤꯑꯩꯆ ꯃꯥꯂꯦꯝ ꯉꯥꯟꯕ ꯑꯄꯣꯛꯄ ꯃꯪꯂꯦꯝꯅꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯁꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯇꯤꯝ ꯑꯃꯅ ꯃꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯐꯝꯗꯒꯤ ꯂꯧꯈꯠꯂꯒ ꯏꯝꯐꯥꯜꯒꯤ ꯖꯦꯅꯤꯝꯁꯀꯤ ꯃꯣꯔꯒꯇ ꯄꯨꯔꯛꯄꯗ ꯂꯝꯕꯤꯗ ꯃꯤꯌꯥꯝꯅ ꯊꯣꯛꯅꯔꯛꯇꯨꯅ ꯂꯩ ꯆꯥꯏꯗꯨꯅ ꯑꯃꯁꯨꯡ ꯃꯩꯔꯥ ꯀꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯃꯅꯤꯄꯨꯔꯤ ꯏꯃꯥꯅ ꯌꯩꯐꯔꯦ, ꯃꯩꯇꯩ ꯂꯩꯃꯅ ꯌꯩꯐꯔꯦ, ꯀꯪꯂꯩꯄꯥꯛꯅ yaiꯐꯔꯦ, ꯑꯊꯧꯕꯁꯤꯡꯅ yaiꯐꯔꯦ ꯍꯥꯏꯕ ꯈꯨꯜꯂꯥꯎ ꯀꯌꯥ ꯂꯥꯎꯈꯤ꯫ ꯂꯩꯈꯤꯗ꯭ꯔꯕ 13ꯒꯤ ꯍꯛꯆꯥꯡꯁꯤꯡ ꯖꯦꯅꯤꯝꯁ ꯃꯣꯔꯒꯇ ꯌꯧꯔꯛꯂꯦ ꯍꯥꯏꯕ ꯇꯥꯕꯒ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯁꯨꯡ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ, ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡ, ꯀ꯭ꯂꯕ ꯑꯃꯁꯨꯡ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯖꯦꯅꯤꯝꯁ ꯃꯣꯔꯒ ꯇꯝꯅ ꯊꯣꯝꯖꯤꯟꯅꯔꯛꯈꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯑꯃꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯅ ꯀꯞꯂꯗꯨꯅ ꯍꯥꯏ, ꯃꯅꯤꯄꯨꯔꯗ ꯏꯪ ꯇꯞꯄ ꯑꯃꯗꯤ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯂꯦ ꯍꯥꯏꯔꯤꯕꯁꯤ ꯀꯗꯥꯏꯗꯅꯣ? ꯉꯁꯤꯁꯨ ꯃꯔꯩꯕꯥꯛ ꯅꯤꯡꯕ ꯅꯨꯡꯁꯤꯖꯕ ꯃꯆꯥ ꯀꯌꯥ ꯃꯃꯥꯁꯤꯡꯒꯤ ꯃꯊꯥꯅꯨꯡꯗꯒꯤ ꯁꯦꯠꯅ ꯈꯥꯏꯅꯍꯟꯕ ꯂꯦꯞꯇ꯭ꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯤꯁꯤ ꯃꯤꯅꯥ ꯂꯦꯞꯇ꯭ꯔꯤ꯫ ꯂꯩꯉꯥꯛꯀꯤ ꯊꯧ ꯄꯨꯔꯤꯕꯁꯤꯡꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯗꯤ ꯁꯤꯗ꯭ꯔꯤꯕꯅ ꯍꯧꯖꯤꯛ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯒꯤ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛ ꯃꯈꯣꯏꯗꯗꯤ ꯈꯪꯗ꯭ꯔꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯤ ꯁꯤꯕ ꯂꯦꯞꯇ꯭ꯔꯤꯕ, ꯃꯤꯇꯩ ꯃꯆꯥ ꯀꯌꯥ ꯁꯤꯔꯤꯕ ꯑꯁꯤ ꯂꯩꯉꯥꯛꯅ ꯃꯤꯌꯥꯝꯗ ꯄꯤꯕ ꯑꯁꯤꯔꯥ ꯁꯥꯟꯇꯤꯒꯤ ꯄꯥꯎꯖꯦꯜ ꯍꯥꯏꯕꯗꯣ? ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯃꯒꯤ ꯃꯃꯥ ꯑꯃꯅ ꯇꯦꯡꯊꯥꯔꯗꯨꯅ ꯍꯥꯏ, ꯂꯩꯉꯥꯛꯅ ꯇꯤꯚꯤꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯂꯦ ꯍꯥꯏꯅ ꯌꯥꯝꯅ ꯂꯥꯎꯕꯗꯥꯏꯅꯤ꯫ ꯂꯩꯉꯥꯛꯅ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯂꯦ ꯍꯥꯏꯅ ꯂꯥꯎꯔꯤꯉꯩꯗ ꯃꯤꯇꯩ ꯏꯆꯥ ꯏꯁꯨꯁꯤꯡꯗꯤ ꯇꯨꯝꯒꯗꯧꯔꯦ꯫ ꯀꯗꯥꯏꯗ ꯁꯥꯟꯇꯤ ꯂꯩꯔꯤꯕꯒꯦ? ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯁꯤꯔꯥ ꯁꯥꯟꯇꯤ ꯍꯥꯏꯕꯗꯣ?
ꯍꯧꯈꯤꯕ ꯃꯦ 3ꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯌꯨꯝ ꯃꯩꯀꯩ ꯇꯨꯝꯅ ꯃꯩ ꯊꯥꯗꯣꯛꯄꯤꯈꯤꯕꯗꯒꯤ ꯃꯊꯪ ꯃꯐꯝ ꯀꯌꯥꯗ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯍꯧꯖꯤꯛꯅ ꯏꯝꯐꯥꯜꯒꯤ ꯊꯥꯡꯃꯩꯕꯟ ꯈꯨꯌꯥꯊꯣꯡ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯃꯅꯥꯛꯀꯤ ꯇꯥꯛꯗꯣꯗ ꯁꯤꯟꯗꯨꯅ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯤꯕ ꯑꯃꯁꯨꯡ ꯉꯔꯥꯡꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗꯕꯗ ꯌꯥꯎꯈꯤ꯫ ꯃꯍꯥꯛꯀꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯏꯁꯥꯒꯤ ꯌꯨꯝ ꯀꯩꯁꯨ ꯀꯨꯀꯤꯅ ꯇꯨꯝꯅ ꯃꯩ ꯊꯥꯗꯣꯛꯄꯤꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯂꯩꯐꯝ ꯆꯥꯐꯝ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯋꯥꯅ ꯂꯩꯔꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯕꯨꯔꯥ ꯂꯩꯉꯥꯛꯅ ꯁꯥꯟꯇꯤ ꯂꯩꯔꯦ ꯍꯥꯏꯔꯤꯕꯁꯤ? ꯂꯩꯉꯥꯛꯅ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯄꯤꯕꯤꯔꯛꯄ ꯅꯣꯡꯃꯒꯤ ꯆꯥꯅ ꯊꯛꯇ ꯌꯥꯗꯕ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯑꯗꯨ ꯆꯥꯔꯒ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯍꯤꯡꯂꯤ꯫ ꯇꯨꯡꯗ ꯀꯔꯤ ꯊꯣꯛꯂꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯁꯨ ꯂꯩꯉꯥꯛꯅ ꯁꯥꯟꯇꯤꯗ ꯍꯟꯖꯤꯜꯂꯛꯂꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯈꯛ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯈꯤ꯫ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯇꯨꯔꯕꯨꯡ ꯕꯖꯥꯔ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯊꯤꯉꯣꯝ ꯔꯣꯀꯤꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯍꯧꯖꯤꯛ ꯖꯦꯅꯤꯝꯁꯇ ꯕ꯭ꯂꯗ ꯀꯦꯟꯁꯔ ꯅꯥꯗꯨꯅ ꯉꯁꯤ ꯍꯌꯦꯡ ꯇꯝꯕ ꯉꯝꯗꯕ ꯄꯨꯟꯁꯤ ꯑꯃꯗ ꯂꯩꯔꯤꯕꯅꯤ꯫ ꯃꯆꯥꯒꯤ ꯂꯩꯈꯤꯗꯕꯒꯤ ꯄꯥꯎꯁꯤ ꯊꯥꯕꯗ ꯍꯧꯖꯤꯛ ꯐꯤꯕꯝ ꯑꯃꯨꯛ ꯍꯦꯟꯅ ꯁꯣꯛꯆꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯤꯉꯣꯝ ꯔꯣꯀꯤꯒꯤ ꯄꯣꯛꯃꯤꯟꯅꯕ ꯑꯃꯠꯇ ꯉꯥꯏꯔꯕꯤ ꯃꯆꯥꯅꯨꯄꯤ ꯊꯤꯉꯣꯝ ꯔꯣꯖꯤꯅ ꯍꯥꯏ ꯂꯩꯈꯤꯗ꯭ꯔꯕ ꯏꯕꯨꯡꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯁꯤ ꯃꯇꯧ ꯌꯨꯝꯗ ꯄꯨꯒꯅꯤ꯫ ꯏꯃꯥꯁꯨ ꯍꯣꯁꯄꯤꯇꯥꯜꯒꯤ ꯐꯃꯨꯡꯗ ꯇꯥꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯏꯃꯥꯅ ꯍꯣꯔꯦꯟ ꯍꯧꯒꯠꯂꯛꯂꯒ ꯇꯥꯃꯣꯗꯤ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯪꯂꯛꯄꯗ ꯑꯩꯍꯥꯛꯅ ꯏꯃꯥꯒꯤ ꯃꯐꯝꯗ ꯀꯔꯝꯕ ꯄꯥꯎꯈꯨꯝ ꯈꯨꯝꯒꯅꯤ? ꯇꯣꯔꯕꯨꯡꯗ ꯂꯩꯔꯝꯕ ꯃꯌꯨꯝ ꯃꯩꯀꯩ ꯀꯨꯀꯤꯁꯤꯡꯅ ꯇꯨꯝꯅ ꯃꯩ ꯊꯥꯗꯣꯛꯈꯤꯕꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯍꯧꯖꯤꯛ ꯀꯨꯝꯕꯤ ꯂꯩꯔꯛ ꯑꯆꯧꯕ ꯂꯩꯁ꯭ꯔꯝ ꯂꯩꯀꯥꯏ ꯂꯝꯄꯥꯛꯇ ꯍꯥꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯤꯕ ꯔꯣꯖꯤ ꯊꯤꯉꯣꯝꯅ ꯍꯥꯏ ꯑꯩꯍꯥꯛꯀꯤ ꯇꯥꯃꯣꯗꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯀꯠꯊꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯕ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯀꯌꯥꯅ ꯍꯧꯖꯤꯛ ꯂꯩꯈꯤꯗ꯭ꯔꯕ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯀꯌꯥꯒꯤ ꯂꯃꯟ ꯈꯨꯝꯕꯤꯌꯨ꯫ ꯑꯩꯍꯥꯛꯁꯨ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯒꯤ ꯈꯨꯗꯨꯡ ꯏꯟꯗꯨꯅ ꯂꯃꯟ ꯁꯤꯡꯕꯗ ꯌꯥꯎꯖꯒꯦ꯫ ꯃꯍꯥꯛꯅ ꯍꯥꯏ ꯃꯦ 3ꯒꯤ ꯏꯔꯥꯡ ꯍꯧꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯑꯩꯍꯥꯛꯀꯤ ꯇꯥꯃꯣꯒ ꯂꯣꯏꯅꯅ ꯃꯁꯥ ꯉꯝꯗꯅ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯏꯃꯥꯕꯨ ꯄꯨꯗꯨꯅ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯕ ꯃꯇꯨꯡꯗ ꯏꯃꯥꯒꯤ ꯃꯐꯝꯗ ꯇꯥꯃꯣ ꯑꯃꯗꯤ ꯑꯩꯍꯥꯛꯅ ꯈꯨꯔꯨꯝꯗꯨꯅ ꯂꯥꯟ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯀꯨꯀꯤꯁꯤꯡ ꯊꯦꯡꯅꯕꯒꯤ ꯂꯥꯟꯐꯝ ꯀꯌꯥꯗ ꯁꯔꯨꯛ ꯌꯥꯈꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯍꯥꯛꯀꯤ ꯇꯥꯃꯣ ꯑꯗꯨ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯌꯥꯝꯅ ꯈꯟꯖꯕꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯊꯕꯛꯇ ꯃꯥꯡꯖꯤꯜ ꯊꯥꯅ ꯁꯔꯨꯛ ꯌꯥꯒꯟꯕꯅꯤ꯫ ꯑꯩꯍꯥꯛꯀꯤ ꯇꯥꯃꯣꯅ ꯂꯩꯈꯤꯗꯕ ꯑꯗꯨ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯅꯤ꯫ ꯑꯩꯍꯥꯛꯀꯤ ꯇꯥꯃꯣꯒꯤ ꯂꯃꯟ ꯁꯤꯡꯕꯗ ꯑꯩꯍꯥꯛ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯃꯥ ꯑꯃꯅ ꯇꯦꯡꯊꯥꯔꯗꯨꯅ ꯍꯥꯏ ꯃꯤꯇꯩ ꯃꯆꯥ 13 ꯑꯗꯨ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯗꯨꯅ ꯐꯥꯔꯒ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯕ ꯃꯈꯩ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯐꯨꯗꯨꯅ ꯑꯣꯠꯅꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕ ꯑꯣꯏꯒꯅꯤ ꯍꯥꯏꯈꯤ꯫ ꯂꯩꯉꯥꯛꯅ ꯂꯥꯎꯔꯤꯕ ꯁꯥꯟꯇꯤ ꯄꯥꯎꯖꯦꯜ ꯇꯥꯕ ꯇꯣꯛꯂꯁꯤ꯫ ꯑꯩꯈꯣꯏꯅ ꯁꯥꯟꯇꯤ ꯂꯥꯎꯔꯤꯉꯩꯗ ꯏꯃꯥ ꯂꯩꯕꯥꯛꯇꯤ ꯇꯨꯝꯒꯗꯧꯔꯦ꯫ ꯂꯩꯊꯥꯎ ꯀꯨꯀꯤ ꯈꯨꯟꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯇꯩ ꯃꯆꯥ 13 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯕꯤ ꯃꯃꯥ ꯑꯣꯏꯕꯤ ꯑꯃꯅ ꯇꯦꯡꯊꯥꯔꯗꯨꯅ ꯍꯥꯏ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯍꯥꯛꯀꯤ ꯏꯆꯥꯒꯨꯝꯕ ꯏꯆꯥꯗꯒꯤ ꯍꯦꯟꯕ ꯃꯊꯧꯅꯥ ꯂꯩꯕ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯖꯕ ꯃꯤꯑꯣꯏ ꯀꯌꯥ ꯂꯩꯈꯤꯗ꯭ꯔꯕꯅꯤ꯫ ꯑꯩꯍꯥꯛꯀꯤ ꯏꯆꯥ ꯁꯤꯕꯒꯤꯗꯃꯛꯇꯗꯤ ꯑꯩꯍꯥꯛ ꯀꯞꯂꯔꯣꯏ꯫ ꯏꯆꯥꯒꯨꯝꯕ ꯃꯔꯩꯕꯥꯛ ꯅꯤꯡꯕ ꯀꯌꯥꯒꯤ ꯊꯋꯥꯏ ꯀꯠꯈ꯭ꯔꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯩꯍꯥꯛꯀꯤ ꯏꯆꯥꯅꯤ꯫ ꯏꯔꯩꯕꯥꯛꯀꯤꯗꯃꯛꯇꯗꯤ ꯑꯩꯍꯥꯛ ꯀꯞꯀꯅꯤ꯫ ꯂꯩꯉꯥꯛꯀꯤ ꯊꯧꯄꯨꯔꯤꯕꯁꯤꯡꯅ ꯏꯔꯩꯕꯥꯛ ꯑꯁꯤꯕꯨ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯂꯩꯉꯥꯛꯀꯤ ꯊꯧꯄꯨꯔꯤꯕꯁꯤꯡꯒꯤ ꯃꯐꯝꯗ ꯈꯣꯡ ꯄꯥꯏꯗꯨꯅ ꯍꯥꯏꯌꯨ ꯍꯥꯏꯔꯕꯁꯨ ꯍꯥꯏꯖꯒꯦ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝ ꯑꯁꯤꯕꯨ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨ꯫ ꯀꯅꯥꯒꯨꯝꯕꯅ ꯂꯥꯟꯗꯥꯔꯛꯄꯗ ꯅꯈꯣꯏ ꯁꯦꯟꯖꯥꯎ ꯄꯥꯏꯕꯁꯤꯡꯗꯤ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯂꯒ ꯃꯤꯔꯝꯗ ꯆꯦꯟꯈꯤꯒꯅꯤ꯫ ꯑꯩꯍꯥꯛꯇꯤ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝ ꯑꯁꯤꯕꯨ ꯀꯟꯅꯤꯡꯉꯤ꯫ ꯆꯦꯟꯅꯅꯕ ꯄꯩꯁꯥꯁꯨ ꯄꯥꯏꯖꯗꯦ ꯆꯦꯟꯕꯁꯨ ꯄꯥꯝꯖꯗꯦ꯫ ꯂꯩꯉꯥꯛꯅ ꯑꯃꯨꯛꯇꯗꯤ ꯇꯥꯕꯤꯌꯨꯀꯣ ꯍꯥꯏꯅ ꯃꯃꯥꯗꯨꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯅꯥ ꯄꯪꯂꯕ ꯇꯥꯕꯤꯗ꯭ꯔꯕ ꯂꯩꯉꯥꯛꯅ ꯇꯥꯕꯤꯌꯨ꯫ ꯂꯩꯉꯥꯛꯅ ꯁꯥꯟꯇꯤ ꯂꯩꯔꯦ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯂꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯕꯤꯔꯒꯅꯨ꯫ ꯏꯔꯝꯗꯝ ꯑꯁꯤꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯃꯃꯥ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯑꯩꯍꯥꯛꯀꯤ ꯏꯆꯥ ꯑꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯁꯤꯟꯅꯖꯒꯦ꯫ ꯑꯩꯍꯥꯛꯀꯤ ꯏꯆꯥꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯂꯧꯖꯔꯔꯣꯏ꯫ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯅ ꯑꯩꯍꯥꯛꯀꯤ ꯃꯐꯝꯗ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ꯫ ꯑꯩꯍꯥꯛꯀꯤ ꯏꯆꯥꯅ ꯃꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯀꯠꯊꯣꯛꯈꯤꯕ ꯑꯗꯨꯅ ꯑꯩꯍꯥꯛꯀꯤ ꯑꯄꯦꯟꯕ ꯑꯃꯁꯨꯡ ꯍꯔꯥꯎꯕ ꯑꯣꯏꯖꯔꯒꯦ꯫ ꯏꯆꯥꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯀꯠꯊꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯅ ꯃꯃꯥ ꯑꯩꯍꯥꯛꯁꯨ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏ ꯀꯠꯀꯅꯤ꯫ ꯏꯔꯩꯕꯥꯛꯀꯤꯗꯃꯛ ꯑꯩꯍꯥꯛꯁꯨ ꯊꯋꯥꯏ ꯊꯥꯗꯣꯛꯄ ꯉꯝꯒꯅꯤ꯫ ꯖꯦꯅꯤꯝꯁꯀꯤ ꯃꯣꯛꯇ ꯂꯥꯛꯈꯤꯕ ꯅꯨꯄꯤ ꯑꯃꯅ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯈꯤꯗꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯗꯤ ꯃꯅꯤꯡ ꯊꯨꯡꯅ ꯅꯤꯡꯊꯤꯅ ꯆꯥꯕ ꯊꯛꯄ ꯐꯪꯗꯕ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯃꯔꯩꯕꯥꯛ ꯃꯔꯝꯗꯝꯕꯨ ꯅꯨꯡꯁꯤꯖꯕ ꯀꯌꯥ ꯌꯥꯎꯔꯤ꯫ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯑꯣꯐꯤꯁꯥꯔꯒꯤ ꯃꯆꯥ ꯃꯁꯨ ꯑꯃꯠꯇ ꯏꯔꯥꯡ ꯑꯁꯤꯗ ꯂꯩꯈꯤꯗꯕ ꯌꯥꯎꯗ꯭ꯔꯤ ꯑꯃꯗꯤ ꯍꯧꯖꯤꯛ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯁꯤꯔꯛꯈꯤꯕꯁꯨ ꯌꯥꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯅꯦꯅꯥ ꯇꯥꯗꯕ ꯐꯤꯕꯝꯗ ꯂꯩꯕꯒ ꯂꯣꯏꯅꯅ ꯃꯌꯨꯝ ꯃꯩꯀꯩ ꯂꯩꯖꯗ꯭ꯔꯕ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯅꯤꯡꯊꯤꯅ ꯂꯩꯇꯕ ꯐꯤꯔꯣꯜ ꯅꯤꯡꯊꯤꯅ ꯁꯦꯠꯅꯤꯡꯉꯥꯏ ꯂꯩꯇꯕ ꯃꯍꯩ ꯃꯁꯤꯡ ꯅꯤꯡꯊꯤꯅ ꯇꯝꯕ ꯐꯪꯖꯗꯕ ꯃꯁꯥꯒꯤ ꯇꯨꯝꯐꯝ ꯆꯥꯐꯝ ꯂꯩꯇ꯭ꯔꯕ ꯀꯌꯥꯅ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯅꯅꯕ ꯆꯣꯡꯊꯣꯔꯛꯄ ꯇꯥꯕꯅꯤ ꯍꯥꯏꯅꯁꯨ ꯃꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯖꯦꯅꯤꯝꯁꯀꯤ ꯃꯣꯛꯇ ꯂꯥꯛꯈꯤꯕꯤ ꯅꯨꯄꯤ ꯑꯃꯅ ꯀꯞꯂꯗꯨꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯅ ꯊꯧꯗꯣꯛ ꯑꯁꯤ ꯇꯨꯃꯤꯟꯅ ꯂꯩꯕꯤꯒꯅꯨ꯫ ꯃꯍꯥꯛꯀꯤꯗꯤ ꯃꯆꯥ ꯃꯁꯨ ꯑꯃꯠꯇ ꯌꯥꯎꯗꯕꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯤꯒꯅꯨ꯫ ꯏꯃꯥ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ꯫ ꯅꯣꯡꯃꯒꯤ ꯃꯤꯇꯩ ꯃꯆꯥ ꯑꯃꯃꯝ ꯁꯤꯔꯛꯂꯤꯕ ꯑꯁꯤ ꯁꯥꯟꯇꯤꯒꯤ ꯄꯥꯎꯖꯦꯜꯂꯣ꯫ ꯏꯆꯥ ꯏꯁꯨꯁꯥ ꯅꯈꯣꯏ ꯄꯨꯝꯅꯃꯛ
थोकनरक्तुन इरेबाग इरमदा मसिबु अमुक्तदि कनबियुको आइखोइसुना खोइगी नतुंग इलक्के नोमगी सा खरा खरा पिजरगा रिलीफ कैम्प लाइरिबस कनाबु ngairibano masi santi lakpa ngairibra che minister na miyam laibak irang hobiganu hairibasi masigi tamakla haibu wapmang na thamki janims ki mokta lakibi sagolban nepra major maira paibi man hai manipur lenga na ngasi phawda manipur hauji tholiba tha tera struggle irang sigi matang na tumina lesinba si laibak thibani lenga na santi hanjilang na bagi kari khongthang pe khalibage manipur gi state minister na tv gi pawda hirak puwapam tanindre handaki misi sigi daita lenga na pugadabani se minister ni hairaga maangna pham pugadaba security ki advisor phawba mapalam dagi lakpa amada pitholaga tumina yengdun leiba ngamba manipur gi minister gi thawong yaningde haina maangna makhata kenasu pausida su makhata rakli makasa tharakponi isel express tagi topa pawm lalhoubagi kadre 13hatkhibadu ar na pharaga Kuki Lalhoulup amada Sinakhibr haibagi chingnaba leiri MPP ngarang Technopol district ki Masi police station na kuan mapam molhangda Kuki militeni singnaba singnai hingna pharaga manipur gi Lalhoulup amagi kadre 13 tamthin hatokhibasi Assam Rifles na pharapa matuna Kuki Lalhoulup ta shinari bara haibagi sauna singnaba leiri haina Manipur People's Party MPP gi General Secretary Paunam khabana khuyek tawdun thadurakpa siol aman haidi magna makha taraduna Lalhoulup amagi kadre ni haiba miyoi 13 tamthina hatkibasi yamna samamna bamoini Thawong asi Manipur nga si thuklibi irang asida Assam Rifles na khudong saba laurabara haibasi hangbiya bu wapam na haina laudaba ngamde ngarang gi leibak thiba thawdo adu MPP na haksina lawi thawong asi yaningdi akan mamong na kandem tawi masina Manipur da tap ingba khunai ma purang na bahona bada asauba apan oiragani lawi mamang thagi kunga mapan India government na Manipur lenga gyawna maikai ahumgi peace agreement inaba laikhrabani Manipur gi sovereignty India government na soidana ngakani haiduna thajaba piriba si mapung phana thabak to onthokpiu Manipur gi territorial integrity kaidana ba khongthang sapsana lakot aningi matam sangna ningtam lanjang khong thangjiluraba Lalhoulup amana oirakliba lamdam asigi phibam asida lebak miyamgi ihul amadi apamba khangna ningtamagi khongjangi saruk ama oina peace agreement taunaribani khongthang asi MP sisina taram oi Manipur si kai khragadra haibagi nungnangba phawrambadu soidana koklagani thajabadu thamjari yumdang bana kainabagi wathok asi loisilasi hainasu makhatana siroladura palli adu hausko inadi myam paus matang sa lusinjarage masu myam puna no babtet ngamina sa hainasu channel sigi mekerigi myang ni mafamna makhatana thamjari